School college Khudingmakta Sanskrit subject Haplagani Education Minister College Khudingmakta Sanskrit subject Haplagani haina Education Minister S Rajena Pangthokli Ngasi Pangthokli district ta laiba Sanatan Sanskrit Vidyalaya Saharjida ministerial visit amaga mari lainana mathaki wafam asi phongdokhibani mahakna makhatana hai Manipur University su subject asigi department ama hangnaba thaurang tawre mari lainaba miyoi singda process hena yangsinaba hairagani hainasu mahakna phongdokhi Sanatan Sanskrit Vidyalaya su athuba matamda renovation tawba loisilagani hainasu mahakna thajaba pikhi hiram siga mari lainana education commissioner education director amadi mari lainaba singda mathau taba action laukhatnaba haikhi mahakna makhatana hai lengaki school amadi college Khudingmakna revenue department na piba matik chaba land certificate pigadavani lamgi maming adu school natraga college ki mingda laigadavani karigumba lairamdrabasu tanaduna lokthokpiyu hainasu phongdokhi visit aduda education s ki commissioner T Ranjit director L Nandakumar superintending engineering wing sarat amadi department ki official singsu saruk yakhi makhatana ministerial team aduna minister yaudana atopa mafam singdasu yangsinkhi atopa mafam sing adudi Modbung Government High School, Government Hindi Secondary School, Kangla Tombe, Maharani Primary School, Tendongyang Government High School amadi Khonghampat High School ni Sumang Lilagi King of Committee Laisram Kunjaras Gauro Saba ngasi laikidre awaba phongdokre Sumang Lilagi saknairaba Lilaroy Laisram Kunjaras miyamna Gauro Saba hairaga khangnaba Lilaroy asi masagi yum sangaida uchekon ngasi laikidre haire Saknai raba Lilaroy asi kumza lising amaga chamapan kulhumdoida taibang mangphaw na rakhi kumza lising amaga chamapan nifum hathoidagi lising ani taret phawba lila yaurame mahaki lila kharadang pallabada BA mapa lamboiba sanagi kairak sakmana ba marup manglangi sangga wakchingi gulap asina chingbani saknai raba Lilaroy asi Manipur State Kala Academy na piba Academy Award Manipur State Sumang Lila Council na piba Pidol Nu Award amadi Ibo Yaima Award phangkhre loina na Manipur State Kala Academy na sinba Sumang Lila changdam nabada Best Actor amadi Best Director gi manasu phangkhre saknai raba Lilaroy asi masagi chahi maudraga taret sukhre Lilaroy asi na laikidabada Manipur State Sumang Lila Council na awaba phongdorokli ningthona awaba phongdorokli Sumang Lila gi saknai raba Lilaroy Laisram Kunjaras miyamna Gauro Saba hairaga khangnaba Lilaroy na laikidabada Manipur gi ningthau sanajawba laisembana awaba phongdorokli saknai raba asina laikidabada Manipur gi Sumang Lila gi phambak thakta comedy gi role da chawna hangduna lehauragani hainasu ningthongna phongdorokli laikhidrabagi thawaina lairamlenda ingna chikna leiba oirasanum hairi Delhi da mangkiba TH Tomchau phangle Moirang da COVID-19 gi akiba leiringaida ngasidagi Moirang kaithel hangba hobada pena khidre Moirang gi laikai khudingda positive oiba miyoi gi masing hengalakpadagi local COVID-19 committee LCC na laichet asidagi ngakthoknaba achauba thodang loduna Moirang kaithel gi manung amadi akoibada leiriba dukan sing matam khara thong londuna miyam pulhandanabagi khongjang changchilakhiba adu ngasidagi hona Moirang kendra gi MLA P Saratna achauba thodang loduna dukan sing thong hangduna mahausagum phamba hon khre haina all Moirang COVID-19 committee gi masil chatpa amana phongdorokle mahakna hai haujik phawboda Moirang da miyoi kunrom gi mathakta COVID-19 positive oiba miyoi leirakliba asigi damakta yenglaga all Moirang COVID-19 committee gi volunteer singna Moirang kaithel sing thingduna section thorangi thabak lokholakliba du ngasidagi dukan thong hanganduna laichat asi maning tamna sandokna bagi lambi ama phatpagum tawriba asina committee asina laurakliba thabak pumnamak arembo oina tahalle maduna Moirangda COVID-19 laichatagi ngakthokna bohotnabada committee asiga sarkar gi authority amataga khusamnaduna thabak tawraroi committee asina laufam thokpa thodang makhatana chapchana laukhigani hairi Moirangda COVID-19 positive oiba migi masing hengalakpa sathiraba phibam asida committee asina Diwali amadi Sakaubagi mi yamna tingadaba adu yenglaga observation parade phauba dukan sing thong hanganduna chaksin thorangi thabak laukhatnaba medical department na hairakpadagi
फोकस लॉकडाउन तौदुना दुकान सिंह थोंग थिंबगी थबक चथखिबने अदुबु होजिक्ति राजनीति की इथिल मानबा मवोंगदा दुकान थोंग थिंबा यारोय खुदकता हांगदोकदबनी हाइबसी कमिटीना कंडेम तवे मियाम की खल्लगा कोविड-19 लांथेंगनरिबा कम्युनिटी बु निंगहन्नबा अमा चाउना पोखल्ले हाइबा वाफमसु फोंदोरकली जम्मू काश्मीर की नागरोतादा सिक्योरिटी का खुद थोकनबदा टेरोरिस्ट मरी सिरे मसिंग याम खुलाई फंगले जम्मू काश्मीर की श्रीनगर नेशनल हाईवे की नागरोतादा पुलिस अमदे CRPF की अपुनबा कंबाइन टीम का खुद थोकनबदा टेरोरिस्ट मरी सिरे मखोइदगी मसिंग यामबा खुलाई फंगले हाइना एजेंसी की पाउना हाइरे मफम अदुदा हाना लुमदुना लेरंबा टेरोरिस्ट सिंग अदुना सिक्योरिटी की गाड़ीदा नोंमै कापसिनदुना अटैक तौरकपदा सिक्योरिटी ना हंदुना कापदा सीखिबनी कया अमना असोक अपन नंखी हाइरे थौदोक अदुदा पुलिस की मियोय अनि लैखिद्रे हाइनसु पाव असिना हाइरे टेरोरिस्ट अदुगी पिस्तौल AK राइफल सैटेलाइट मोबाइल फोन याउना खुसु खुलाई कया फंगले हाइना एजेंसी की पाउना हाइरे ngasi asi malemgi toilet day pangthokli ngasi asi malemgi mafam kayada toilet thoram pak sana pangthoknari handaki numit asiga mari leinaba hiramde sanitization and climate change haiba asiga loinana safe and hygienic sanitization haiba asina maru oire tongan ba malemgi leba kayada thoram asi pangthoktuna sanitization and climate change haiba hiramda khana neinabagi thoram pangthokre haire Security ngaklaga entrance pangthokre mahiroi sing irang haurakre hayengdagi akanba khongjang changsilakadore Manipur University of Culture gi Vice Chancellor amade Deputy Registrar na pikiba thajabagi wangmada ngasi dance college ta exam pangthokpagi college asigi mahiroi singna irang haukre hayengdagi akanba khongjang changsilakadore khongjang asida Government Dance College Student Union gi Vice President Laifrakpam Somorjit na paumi singda haiki University asida nauna sangit bisarat tamnabagi piba eligibility criteria da college asigi hanagi graduation ga manaba course sing loiduna leiraba mahiroi sing tambagi ayaba pidabagi matangda laingakta memorandum pisin khrabani masigi matung ngarangsu University asigi BC amade Deputy Registrar phaminaraba matung dance amade music department ki oina matam khara entrance yaithoklaga punna pangthokpa haina yanaraga leiribani asigumba phibam asida ngasi nampuda department apunbagi exam pangthokpa asi yamna leibak masa tadaba thawongni college asigi BC amade deputy registrar ama oibagi haidokhiba wa ngaktaba misakni ngaiha ki irang laksinaba tawba thawong asi mahiroi singna yaningde entrance pangthoktanaba yanaraga security ngaktuna nampuda pangthoklibasi college asigi mahiroi sing namthanaba honabani Makoina ngamduna ngasi nampuda entrance pangthokrabasu hayengdagi college asida university ga mari leinaba miyoi amata khongul taba yaroi akan ba khongjang changsil lagani